Channel asibu yengliba khudingmakta amuka hanna ministry gi maikaidigi harau nungaiba phongdokchabaga loinana Prabhu Jisu Christigi mingda salam kachabani ngasi taibang mafam khudingmakta ima singi numit haidana Mother's Day pangthoknanabagdamakta sem sanariba amadi pangthoi iba sida leiriba situation asina mamang chahigi pangthokkibagumda church aikoina pangthokpa ngamdragasu imungda yumda imung punsanaraga adumaki pangthoknanaba tanjade aikoina phangli ministry asinasu hairiba pangthokdiba asibu sarugyananabagidama khaidana telaba ishorgi wahai asi mayamda khudol tamjage. Mother of great faith, thajaba kallabagi mama, mother of great faith haibigi matangda telapna mayamda khudol tamjaningmani. Message asi changdringai mamangda aina hainingba wahai khradi aikhoigi irakta ngasi ima khragi punsi nupi khragi punsi di yam waraba matam ama su oiba yai. Mother's Day numit asida wakhal yam waba macha leitabagi maram oikhidana imung atopadadi macha singna harau nungaiba phongdokpa oina khudol kaya tamnare hairaga harawa phongdokpa machaga mama mapagi leinariba mari sibu taibang khuding makta uhalerga nungairaba numit amakhak oi. Adubu mama khradi macha leitabagi maramna adu mayam asi ure hairaga henna wakhal wahanba pugning sonda hanba amadi masibu hendokle hairaga imungda masina problems kaya purakpa ingthabalai handaba matai manawgi relationship imungi relationship mari kayabu thugaire hairaga masina irang ama oiraga leitabas nate. Adubu marak asida ishona taibang pal asida adugumba nupising asibu ya maru oina important oina loba aikoina Bible da thengnai. Ishona taibang pal asida magi plan anauba ama phongdo ani reveal tawrani haiba matamda ishona hairiba nupising asibu ya maru oina important oina moising asibu khandokpani. Khudam oina ishona Abraham bu aigi jati ama aibu thajaba aigi miyoising jati ama semgat kani haina promise to wiki promise ki manung aduda macha phangani macha sidagi mathang sandokle hairaga sing thingamdaba jati ma ongani hai angang asi phangbagi matam yorakpa kanda ishona Sarah bu khanhobani hairiba nupi Sarah asi macha sungkraba macha leitraba chahi matam chadraba adugumba nupi amkhok oirami adubu ishona ingakpa mawongda macha phanghanbikhi. Bible da ikhoina Rachel gi wari paba kanda Hannah gi wari paba kanda amadi Ruth gi wari paba kanda New Testament da lakpa kanda ikhoina Elizabeth ki John the Baptist ki mama gi wari paba kanda makhoi mayam asi naw sungkhrabi macha leitrabi mayam asi na moibu macha leitraba nupine haidana hantharaga yenglaba adugma misak amamam oikhi. Adubu makhoi sing asi ishorna yam maru oibane yam important oiba missing ne haidana khandoga thambirame magi plan gi manungda makhoi gi ming asi yawrambane aikhoi irakta adugumba nupi mama yawba taragadi ishorna nangonda plan achauba amale magi plan iriba shemibagi manung aduda nangi ming maduda yawri. Ishorgi plan asi aikhoi mi oibigi wakhanadi yoba ngamdabanina aikoina khangba ngamde adubu nahak asi ishorgi mittadi ishorgi plan nadi yam maru oiba misak amani haibasi amukka hana ningsing hanningbani. Hojikti aikoina yam tenna thajaba kallabagi mama haibagi matangna aikoina yengse Mathew chapter 15 verses 21 nigi aikoina verses 21 digi 28 pau aikoina ten yengmina se. Then Jesus went out from there and departed to the region of Tyre and Sidon. And behold, a woman of Canaan came from that region,
and cried out to him, saying, Have mercy on me, O Lord, Son of David, my daughter is severely demon-possessed. But he answered her not a word, and his disciples came and urged him, saying, Send her away, for she cries out after us. But he answered and said, I was not sent, except to the lost sheep of the house of Israel. Then she came and worshipped him, saying, Lord, help me. But he answered and said, It is not good to take the children's bread and throw it to the little dogs. And she said, Yes, Lord, yet even the little dogs eat the crumbs which fall from their master's table. Then Jesus answered and said to her, O woman, great is your faith. O woman, great is your faith. Let it be to you as you desire. And her daughter was healed from that very hour. From that very hour. Atop version na, and her daughter was healed instantly. Kudakta haibane. Jishuna Pharisee-singa argument khara tawnaramlaga masidagi thaidoknabagidamak haidana mana Gentile-singi Jewish-ki mafamdagi lanthoklerga Gentile-singi mafamda territory da mana chatlame Tyre amadi Sidon kauba masi Galilee-dagi miles kuntramanga-dagi 35 to 60 miles ki manungda laikhraba khara lapthokraba mafam amane masida mani yoba kanda Canaanite ki nupi ma khak mabu laame madugi mafamdagi aduga Jishu Krista bu mana nizaramane magi ahanba wahi si O Lord, Son of David, hai David ki machani pa Prabhu aigi ichanupi si pattaba demon possess lai aduna changaga anna nariye aduna masi phahan biyo haidana mana lakraga kappaga nizaramane. But he answered had not a word. Aduba Jishu Krista mabu wahi amatada kumamde haye pau kumpiramde adugi namakta mahaki shebok Jishu gi shebok sing aduna Jishu Krista bu hairamane nupi asi ba thato khrase mana ekhoi gi tung inaraga koilaw lawraga kappaga leire haibane masigi wahi asi haisingba singna handokpade ibungo mana niribase tawbikhro pibikhro aduga thadokhrase haibigi idea da hairamba yai hai madugi damakda Jishuna makha tarakba khumakpase ai budi mangkhraba Israel singi damak tharakpane ai gi mi singi damak tharakpane atopai damakta matamdu yaudriye haibane madugi damakta nupi sina lakraga khoiramaga Prabhu aiba mateng pangbiyu haina hairame Jishu Krista na maduda khumlame angang adugi chariba achapot adu lauraga huinaw da pijakhiba hona sanate haibane adui da magnupisna chummi yes adubu table thaktagi or angang singna chariba chinjak adu tarakpada lemkhraba hundokhraba adu hui sing aduna khullaga chabadi yaidana haida nupisna khumame masigi pau khumase tabada Jishu Krista thajaba kallaba nupine ko maramdi masi Israel digi hendoga Gentile singi mafamda thokiba amakhak oirami lai murti latlag leiba singi chinbal digi thokpo oiramene adugi damakta Jishuna ingak ngakna angak paneda ko nangi thajabasi kanmaleda ko women of great faith nangna pamiba nizaribadu thungbo oirasunu haiba kanda kudakta macha nupi ado pharame haibane Bible na haibadi masigi warisi parakpa kanda karamba mama karamba nupi singbu thajaba kallaba mama thajaba kallaba nupi haina kauge haibase uba phange aina ngasi masigi wari asiga samnare hairaga Hannah kauba nupi 1 Samuel chapter 1-2 da thengnagdoba Samuel gi mama gi wari gisu samnaraga aina example piningbane ahanba verse ta koina ubada nupi si na Jishu Krista da lame aduga nizaramane
Prabhu, David ki machanipa, aigi ichanupibu khara nungsibiyu, chanbiyu. Aibu chanbidana ichanupisi khara phahanbiyu, have mercy on me haibane. Masigi wari sida mapadi kadai chatkre, magi mapuroibadi kadai chatkre. Karigidamak nupi sidana Jisu Christai da lambano, amadi mana laibasi. Magi problems ki damak lakbana tene. Magi imung adugi problems. Magi machanupi adugi problems asi. Mana awabasi puraga, kappaga, ikai hangoiba kayasi thadok lamaga, Jisu Christai da changzarame. Jisu Christai da lame. Aduga Jisu Christa bu nizaramane. Ahanba point aina hiding bade. Karamba nupi ba thajaba kallaba mama nupi kauge haiba taradi. Imung da problems kaya sibu uraga madu puraga khangaga leiba nupi singa sibu mother of great faith thajaba kallaba mama haina kauwe haye. Thajaba kallabagi mama haina kauwe haye. Nupi singa sidi mama singa sidi yumda leiba kanda moigi punsi asidi problems na thanbani haibane. Problems na thalle haye. Karamba problems no hairabadi magi leiriba imung adugi. Imung ani si karamna relationship pahanga dage haibagi. Mapuroi basi karamna ishor bu khangba mayam na mabu singthana ba mapuroi ba ma oiga dage haibagi. Macha leiriba mayam ase karamna mi oiraka dage. Karamna achumma lambida chatka dage. Imung asi ishor bu khangba imung karamna oiga dage. Imung asida leiriba problems mayam si adugumba mama sina puye khange haibane. Thajabagi mama women of great faith haibasing asidi ahing nungdang khaidana awaba maisasi puraga chatle haibane. Akoina Proverbs chapter 31 da maman leiraba nupi maman tanglaba nungdagi su henna tangba mama magi wari uwa phange akoina. Adubu nupi dugi mama dugi characters akoina parakpa kanda ayuk nungdang tumdene. Proverbs 31 parakpa kanda imungi thabak mayam asimana handle tawene. Mapuroiba bu karamna nungai hangadage, macha singbu karamna nungai hangadage, mapuroiba bu society na karamna ikai khumnagadage, haibagi amadi yum asida awat apalita na karamna hingadage, haibagi mayam asi shem saraga adu hotnaraga chatpa nupi mama makak oiramene. Adu na ngasigi wari asina aikoin yengba kanda ubadi thajaba kallaba mama women of great faith, mother of great faith haibasidi problems na thallaba mama makak oirame. Problems na thallaba mama makak nungai na leite, ingthana leite, awaba mayam ase mana khangnaga chatli. Madugi makha tarakpada koina parakpa kanda mana lae Jisu Christa da haijare aduga Jisu Christa na mabu wahay amata su kumamde. Adu idamak magi Jisu Christa gi sheboxing na nupi sibo tan kinana bay damak hairambane. Adu na utpadi nupi ase laaga adum chatkide. Jisu Christa gi tung inari. Jisu Christa gi tung inari. Adu ma ase Jewish maktinate. Gentiles ne. Canaan dagi ne haye. Canaanites nupi ne haye. Galilee dagi lab kraba. Adu mana Israel singi history se phajana khangba takraba adubu nupi madi oiramba yai haibane. Maramdi Canaan ga Israel singa sigi wari se Old Testament di yam samnaramba. Israel singa chatlaga lawkiba mafam aduna Canaan gi mi oi singa Israel budi yam yeng thiba moigi wakhan nungaitaba adubu moigi wari di munna phasana taraga leiba sayama lakani haibagi wari asisu moida su tarakpa aduna nupi asina Jisu Christa bu masaya adune haibagi thajabada laibani. Madugi da makne mana son of David, David ki machanupa haina address tawribasi. Jisu Christa na hairambane aibudi Israel singi damak tharakpani adubu nupi asina laaga khoiramaga Prabhu mateng pangbiyu haina haijaramane. Jisu Christa na khumlame angang asigi chariba chinja achapod asi
huinaw da pija kiba hauna sana tene haina khumrambane nupi sina muga khumna e chumme adubu madudagi tariba aremba amotpa lem khrabadudi hui sing aduna chabadi yaina masigi conversation masigi wari se aikuni yengba kanda matam aduda Israel singna Gentile sing asibu amotpa singne amotpa gi jati ne haidana hanthana yengaga hui haina kawe hay adumna khangna rame hay madui na mag Jesu Christna sida hui sing adubu haina palak pase moigi understanding bhap ta na bayaba wari amakhak oirame aduga masida hui haina palli base aikoi gi English ki wahai aikoi gi wahai ta handokra gadi tabade yam nangai taba mo oi adubu magi original language te khoni yeng ragadi masigi hui sidi lambi da street ta koicha chatliba adug muhui banate yumda yam nungshina imung amagumna imung adugi members amoina yok liba yam luna nana thamliba adug muhui amagi wahai da season abo oirame adugi da makta masigi wahai jishun hek hairakpada nupi sina bhap taba ngami haira ibasi kari haibano Israel ga Gentiles ani sigi relationship ani sigi mari da haiba oirame aidi Jesu Christa aidi Israel singi damak lakpani aidi Jewish ne aigi mioi singda aina pizza dringai da matau karamna masigi bor asi blessing asi nangon de piki da ge haina haiba oirame amadi masigi wa hairiba wahai asina Jesu Christ na nupi sigi thajabasi kayamuk chawge kayamuk yamge haibase test tawramba changeng tawramba amasu oi maduna nupi asina khumra ibase Jesu Christ na tabakanda Jesu Christ na ingak ngakibane masida gi aina hiding point adudi nupi asina magi problems asi macha nupi bu lai changarga nariba problems imung da masina problems yam chawna puraga ahing nungdang tumba yadana ing thaba leitana awaba mayam ase mana magi mama mapada puramde magi sagai nate ina khulaba society na masak khangnariba mahakta puramde mangonda puramde magi problems asi mana atopa maphamda puramde adubu ishorda changjarakpane aikoina hanagi wari paba kanda masi macha leitabigi maramna society na mabu hanthana yengba society na mabu inthok pikhrabagumna amadi even magi mapuroiba busu masina noknaba yaba adug masaktam amagi punsida hinglambani amadi penina na mabu ahing nungdang khaidana karem kathainaba ye hanthana yengba masigi awaba masigi maisasi puba ngamdabadu mana magi imung mama mapada puramdene hairamde magi yumlon nabasingbu hairamde mana Jesu Christa ishorgi da changjaramene mana chadlaga maduda pi taraga kaplaga haijarame haibane masigi wari isna utpade hana gi thamoisi yam kaina awaba punsi amade hinglame haibane adubu mana magi problem se ishorda pui hairiba nupi masida Canaanite ki nupi asina magi problems ase ishorda purakpane ishorda changjarakpane ngasi aikhogi irakta leiriba ima sing nupi sing nangi problems ase nangi ima ipada nang depend tawribra nangi kairoi leikai da nang depend tawribra nangi yumlon nabasing da masi depend tawribra karamba mongna nangi problems ase nangna solve tawna na hotnarike Bible asida yenglabadi nangi problems adu amadi thajaba kallaba mama singdi magi problems ase ishorda changjare ine ishorda pura ine moina prayerful life hingamene prathna yam kanba mama amamam oiramene prathna ga loina ishorda changjaba ishorda nijaba son of David ishor Jesu Christa aigi problems asi aina puba ngamdre chanbiyo ne nungshibidana aigi problems asi phanbiyo haina changjaramba mama ma oirame adugumba mama adubu mother of great faith thajaba kallabagi mama haidana mingthol title asi
ꯐꯪꯕꯒꯤ ꯃꯇꯤꯛ ꯆꯥꯕ ꯃꯤꯑꯣꯏ ꯃꯃꯥ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯗꯨ ꯑꯣꯏꯔꯝꯃꯦ ꯑꯩꯈꯣꯏꯅ ꯃꯈꯥ ꯇꯥꯅ ꯄꯥꯔꯛꯄꯗ ꯃꯁꯤꯒꯤ ꯀꯟꯚꯔꯁꯦꯁꯟꯁꯦ ꯆꯠꯊꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯗꯨꯗꯒꯤ ꯊꯩꯗꯣꯛꯅꯕ ꯍꯣꯠꯅꯩ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗꯦ ꯅꯨꯄꯤ ꯑꯁꯤꯅ ꯌꯥꯗꯦ ꯍꯟꯖꯟꯅ ꯍꯟꯖꯟꯅ ꯇꯥꯟꯅꯔꯒ ꯅꯤꯔꯒ ꯂꯩꯕꯅꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯑꯁꯤ ꯐꯍꯟꯗ꯭ꯔꯤꯐꯥꯎ ꯃꯥꯅ ꯆꯠꯊꯣꯛꯂꯝꯗꯦ ꯍꯜꯂꯝꯗꯦ ꯋꯥꯍꯩꯁꯤꯡ ꯀꯌꯥꯗꯨ ꯇꯥꯔꯒꯁꯨ ꯑꯩꯗꯤ ꯖꯦꯟꯇꯥꯏꯜꯁꯅꯦ ꯍꯥꯏꯅ ꯐꯥꯎꯔꯒꯁꯨ ꯖꯤꯁꯨꯁꯤꯗꯤ ꯏꯖꯔꯦꯜꯒꯤꯗꯃꯛꯅꯦ ꯖꯦꯟꯇꯥꯏꯜꯁꯀꯤ ꯅꯠꯇꯕꯅꯦ ꯍꯥꯏꯅ ꯈꯪꯉꯒꯁꯨ ꯃꯥꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯔꯒꯁꯨ ꯃꯥꯅ ꯈꯛ ꯆꯠꯂꯝꯗꯦ ꯖꯦꯀꯕꯀꯤ ꯋꯥꯔꯤ ꯅꯤꯡꯁꯤꯡꯉꯦ ꯖꯦꯀꯕꯅ ꯀꯔꯝꯅ ꯏꯁꯣꯔꯕꯨ ꯃꯨꯛꯅꯥ ꯁꯥꯟꯅꯔꯒ ꯕꯣꯔ ꯑꯗꯨ ꯅꯤꯍꯧꯕꯅꯣ ꯕ꯭ꯂꯦꯁꯤꯡ ꯑꯗꯨ ꯅꯤꯍꯧꯕꯅꯣ ꯊꯥꯗꯣꯛꯂꯝꯗꯦ ꯅꯣꯡꯉꯥꯜꯂꯦ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯥꯏꯕꯅꯤ ꯖꯦꯀꯕꯅ ꯊꯥꯗꯣꯛꯔꯝꯗꯦ ꯀꯣꯜꯂꯒ ꯃꯥꯒꯤ ꯕꯣꯔ ꯑꯗꯨ ꯕ꯭ꯂꯦꯁꯤꯡ ꯑꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎ ꯃꯨꯛꯅꯥ ꯇꯧꯔꯝꯃꯤ ꯅꯨꯄꯤ ꯑꯁꯤꯅ ꯔꯦꯁꯂꯤꯡ ꯇꯧꯏ ꯃꯥꯒꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯊꯅꯥ ꯑꯁꯤ ꯄꯥꯎꯈꯨꯝ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯨꯛꯅꯥ ꯇꯧꯔꯝꯕꯅꯤ ꯃꯨꯛꯅꯔꯝꯕꯅꯤ ꯃꯁꯤ ꯎꯕ ꯀꯥꯟꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯉꯛꯄꯅꯤꯗꯀꯣ ꯑꯉꯛꯄꯅꯤꯗ ꯅꯪꯒꯤ ꯊꯥꯖꯕꯁꯤꯗꯤ ꯀꯟꯃꯜꯂꯦꯀꯣ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯃꯅꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯎꯗ꯭ꯔꯤꯀꯣ ꯐꯕ ꯑꯣꯏꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯗꯨ ꯊꯨꯡꯕ ꯑꯣꯏꯔꯣ ꯍꯥꯏꯗꯅ ꯄꯥꯎꯈꯨꯝ ꯕꯣꯔ ꯕ꯭ꯂꯦꯁꯤꯡ ꯍꯤꯂꯤꯡ ꯑꯗꯨ ꯄꯤꯔꯝꯕꯅꯤ ꯕꯥꯏꯕꯜꯅ ꯍꯥꯏꯕꯗ ꯃꯇꯝ ꯑꯗꯨꯃꯛꯇꯗ ꯏꯟꯁꯇꯦꯟꯠꯂꯤ in that very hour ꯃꯗꯨꯒꯤ ꯄꯨꯡ ꯑꯗꯨꯃꯛꯇꯗ ꯈꯨꯗꯛꯇ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯤ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯗꯨ ꯐꯕ ꯐꯪꯈꯤ ꯍꯥꯏꯗꯅ ꯕꯥꯏꯕꯜꯅ ꯎꯕ ꯐꯪꯉꯦ ꯍꯦꯟꯅꯥꯅ ꯆꯠꯂꯒ ꯄꯤ ꯇꯥꯔꯒ ꯄ꯭ꯔꯊꯅꯥ ꯇꯧꯕꯗꯣ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯅ ꯀꯞꯄꯒ ꯏꯀꯥꯏ ꯍꯪꯒꯣꯏꯕ ꯀꯌꯥꯁꯦ ꯊꯥꯗꯣꯛꯂꯒ ꯅꯤꯖꯕꯗꯨ ꯏꯁꯣꯔꯅ ꯄꯤꯕꯤꯈꯤ ꯏꯁꯣꯔꯅ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯃꯥꯒꯤ ꯄ꯭ꯔꯊꯅꯥ ꯃꯥꯒꯤ ꯍꯔꯥꯎꯕꯒꯤ ꯏꯁꯩ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯁꯦꯃꯨꯑꯦꯜ ꯆꯦꯞꯇꯔ 2ꯗ ꯎꯕ ꯐꯪꯉꯤ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯁꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯥꯅ ꯍꯟꯈꯤꯕꯗ ꯍꯔꯥꯎꯕꯅ ꯊꯜꯂꯕ ꯅꯨꯡꯉꯥꯏꯕꯅ ꯊꯜꯂꯕ ꯃꯃꯥ ꯑꯃꯒꯨꯝꯅ ꯁꯣꯏꯗꯅ ꯍꯜꯂꯝꯈꯤꯒꯅꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯥꯅ ꯆꯠꯂꯒ ꯂꯩꯅꯥ ꯅꯥꯔꯝꯕꯗꯨ ꯐꯕ ꯎꯔꯒ ꯑꯗꯨꯝ ꯃꯇꯤꯛ ꯏꯁꯣꯔꯕꯨ ꯊꯥꯒꯠꯂꯝꯒꯅꯤ ꯍꯔꯥꯎꯔꯝꯒꯅꯤ ꯃꯥꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯊꯥꯒꯠꯂꯝꯒꯅꯤ ꯁꯣꯁꯥꯏꯇꯤꯅ ꯃꯥꯕꯨ ꯌꯦꯡꯂꯒ ꯃꯐꯝ ꯑꯗꯨꯗ ꯂꯝꯗꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯃꯥꯕꯨ ꯊꯥꯒꯠꯂꯝꯒꯅꯤ ꯅꯪꯒꯤ ꯊꯥꯖꯕꯁꯤꯗꯤ ꯑꯉꯛꯄꯅꯦꯗꯀꯣ ꯍꯥꯏꯔꯝꯒꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯇ꯭ꯔꯕ ꯃꯇꯨꯡꯗꯁꯨ ꯃꯥꯒꯤ ꯃꯤꯡ ꯑꯁꯤ ꯃꯌꯥꯝꯅ ꯁꯣꯟꯅꯔꯝꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯗꯨꯕꯨ ꯊꯥꯖꯕꯒꯤ ꯃꯃꯥ ꯊꯥꯖꯕ ꯀꯜꯂꯕ ꯃꯃꯥ ꯍꯥꯏꯗꯅ ꯃꯤꯡꯊꯣꯟ ꯄꯤ ꯋꯨꯃꯦꯟ ꯑꯣꯐ ꯒ꯭ꯔꯦꯠ ꯐꯦꯠ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥꯕꯨ ꯀꯧꯕꯅꯣ ꯍꯥꯏꯔꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯅ ꯊꯜꯂꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯕ ꯃꯃꯥ ꯑꯃ ꯏꯃꯨꯡ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯄꯨ ꯊꯤꯗꯣꯛꯄ ꯍꯩꯕ ꯑꯗꯨꯒꯤ ꯕꯔꯗꯟ ꯂꯧꯕ ꯑꯗꯨꯕꯨ ꯐꯍꯟꯅꯅꯕ ꯍꯣꯠꯅꯔꯤꯕ ꯃꯃꯥ ꯑꯃꯈꯛ ꯃꯥꯅ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯀꯗꯥꯏꯗ ꯄꯨꯒꯦ ꯍꯥꯏꯔꯕꯗꯤ in prayer ꯄ꯭ꯔꯊꯅꯥꯒ ꯂꯣꯏꯅꯅ ꯏꯁꯣꯔꯗ ꯆꯪꯖꯕ ꯏꯁꯣꯔꯗ ꯅꯤꯖꯕ ꯃꯥꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯄꯨꯗꯦ ꯃꯁꯤꯅ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯆꯥꯎꯊꯣꯛꯍꯟꯗꯦ ꯃꯊꯟꯗꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯊꯝꯖꯤꯜꯂꯒ ꯃꯊꯟꯗꯗ ꯍꯣꯠꯅꯔꯒ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯇꯨꯝꯕ ꯂꯩꯇꯅ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯁꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯃꯨꯡꯁꯤꯗꯤ ꯏꯃꯨꯡ ꯑꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯃꯔꯤ ꯑꯁꯤ ꯍꯥꯏꯅ ꯃꯥꯅ ꯀꯞꯄꯒ ꯄ꯭ꯔꯊꯅꯥ ꯇꯧꯕ ꯃꯃꯥ ꯑꯃꯈꯛ ꯑꯣꯏꯅꯤ ꯑꯃꯗꯤ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗ ꯍꯟꯖꯟ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯅꯤꯕ ꯑꯍꯤꯡ ꯅꯨꯡꯗꯥꯡ ꯇꯨꯝꯗꯅ ꯃꯥꯅ ꯏꯁꯣꯔꯗꯒꯤ ꯃꯨꯟꯍꯧꯕ ꯀꯣꯟꯊꯪꯗꯗꯤ ꯃꯥꯒꯤ ꯄ꯭ꯔꯊꯅꯥ ꯑꯁꯤ ꯄꯥꯎꯈꯨꯝ ꯄꯤꯔꯒ ꯃꯁꯤꯒꯤ ꯑꯦꯟꯁꯔ ꯐꯪꯉꯒ ꯍꯔꯥꯎꯕꯒꯤ ꯄꯨꯟꯁꯤꯗ ꯂꯣꯏꯁꯤꯟꯈꯤꯕ ꯑꯁꯤꯒꯤ ꯄꯣꯏꯟꯠꯁ 3 ꯄ꯭ꯔꯣꯕ꯭ꯂꯦꯝꯁ ꯂꯩꯕ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯄ꯭ꯔꯊꯅꯥꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯂꯤꯕ ꯄ꯭ꯔꯦꯌꯔꯐꯨꯜ ꯋꯨꯃꯦꯟ ꯄ꯭ꯔꯦꯌꯔꯐꯨꯜ ꯃꯥꯗꯔ ꯑꯃꯗꯤ ꯕ꯭ꯂꯦꯁꯤꯡ ꯐꯪꯕ ꯄꯥꯎꯈꯨꯝ ꯐꯪꯕ ꯑꯦꯟꯁꯔ ꯐꯪꯕ ꯑꯁꯤꯒꯤ ꯃꯃꯥ ꯑꯁꯤꯒꯨꯝꯕꯒꯤ ꯃꯃꯥ ꯑꯁꯤꯕꯨ ꯃꯥꯗꯔ ꯑꯣꯐ ꯒ꯭ꯔꯦꯠ ꯐꯦꯠ ꯊꯥꯖꯕ ꯀꯜꯂꯕꯒꯤ ꯃꯃꯥ ꯍꯥꯏꯗꯅ ꯇꯥꯏꯕꯪꯅ ꯁꯤꯡꯊꯥꯅꯕ ꯁꯩꯊꯥꯅꯕ ꯁꯣꯜꯂꯤꯕ ꯁꯣꯟꯍꯧꯕ ꯃꯃꯥ ꯑꯃꯈꯛ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯉꯁꯤ ꯑꯁꯤꯒꯨꯝꯕ ꯃꯃꯥ ꯀꯌꯥ ꯂꯩꯔꯤꯒꯦ ꯉꯁꯤ ꯅꯪꯅ ꯃꯥꯗꯔꯁ ꯗꯦ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯔꯤꯕ ꯄꯥꯡꯊꯣꯛꯏꯕ ꯄꯥꯂꯟ ꯇꯧꯔꯤꯕꯁꯤꯗ
Nang asi karamba mamano. Nang na yum palakpadagi nangi imung ase. Ingthaba kayam phangkrage. Kayam nungay na hingli. Amadi nang se imung asigi burden karam na lawri. Nangi mapandagi nangi ipuroy bagi punsi hongba phangkrabra. Nangi mapandagi nacha singi punsi kari oirakrage. Nangi imung da karamba punsi oiri haibasi. Isa itan na masigi wahang asi hangaga ay si karamba mamano. Taza bakalabagi mamadura haidana. Hanghaningi ngasigi inumit Mother's Day asida. Amadi nangi punsi ase nang natungol lagi yengaga. Ngasay nupi ase na magi tungol laga. Magi punsi mayam di yengaga. Loirak pada yes. Ay napamjaba ningjaba tungkre. Ay gipaw kumpibire hay na haraw na hingkiba mamado. Amadi society mayam mi kaya na nangi punsi ase yengaga. Tamjahoba. Kalakchaba. Haraw ba. Ay ko iso asigamba mama asi oininge da hay na sonariba mamado nang oiribra haibagi. Wahang asi ngasigi Mother's Day asida. Ay ko'y kuding magna mama kuding mag ima kuding magna. Masigi wahay asi wahang asi hanghaningi tamoyda tamhaning bani. Ay ko'y kuding mag mothers of great faith. Taza bakalaba mama amamam oise haibasi. Telap na masigi wahay asi tamjaraga tension jage. Happy Mother's Day. Haraw nungay ba? Punsi kuy na hingba. Ana ayak wait ba? Mama mamam oibiyo haydana ministry asya na muga wish tawjari. Amen.